mak Haokip court complex ta Nupisingna Fanekna Kupnaba Tannakhre India ki mayokta lal hauna bhonabage amade lamdam asigi phurup masel gi marakta nungsinadana warol kaya social media platform da thagatpagi maralda police custody remand lauthaduna lakiba mak thangmang Haokip court na ngarang jail da thajinkhre loinana kabui murders association gi miyoi kaya na mak thangmang Haokip da Fanekna Kupnaba koitan Tannakhre session just Imphal West ki court ta mak thangmang Haokip pu ngarang dagi hongna tha asigi kunga humdoi phauba judicial custody remand lauthanaba case asigi ayona prayer tauke court na accuse asi tha asigi kun mathoi phauba judicial custody remand pike Imphal police ki kangbu amana accuse asibu mamang thagi kunthra da Democratic Republic of Kukilen haiba organization ama semduna lamdam sigi miyam da nungsinadana ba amade Kanglup ki oiba irang kaya thogalakpa yabu wafam sing social media platform da thagatli haibagi damag mahakbu phakibane loinana accuse asina tongan ba mawong da senpham kaya khomgatuna lal hauna bo honai hainasu police ki maike dagi maral sire accuse asibu police na wahang pahong sathabada pen drive laptop mobile phone yauna sena kaya panba kuki lon da iba article su phagat khiba laikhre loinana makha tana thijin humjin bada transaction kaya tawbagi chena chani ga marfu ga taruk panba bank statement su phagat pangamkhre senpham singasi india ge mayokta lal hauna bagi thabakta sizinanaba oigani hainasu police ki maikidagi maral sire masida natane accuse asige passport saba matamda sizinariba Churachandpur police station na issue tauba character certificate asisu mahakna semjin sajin bani haiba khangba ngamle loinana accuse asidagi phagat kiba electronic device singe matangda forensic science laboratory na pikhalakpagi matungina Democratic Republic of Kukilen gi loga photograph amade article na chingba kaya amasu yauramba thengnare haire accuse asigi council lakhide imung manungi maike dagi anoba council ama next ge matam khara pibiyu hainasu court ta chilhai oina haijarakhe tungda court na accuse asi tha asigi kunmathoi phauba jail da thajinke amarom da mak thangmang Haokip puthorokpa ngaiduna Manipur ge civil society organization kaya gi lusingba sing yauna court ki complex manung da thomjilakhe court ta thomjilakiba CSO ge miyoi sing aduna mak thangmang Haokip punsi chupa jail da thamgadabani haiba kholaw sing laukhe loinana Fanekna Kupnaba court complex manungda koitan Tannakhre hiram asiga mari leina kabui mothers association gi president atongpi kamaina paumi sing da hai Rani Gaidin Liubu aranba mawongda sandoktuna Manipur gi miyam amade Manipur laingak asibu usitaba thawong sathariba mak thangmang Haokip matik saba sairak pigadabane Manipur thugaina ba thorokpa sigumba miyoi sing ase punsi chupagi jail da thamgadabane loinana makha tana sigumba aranba wafum kaya sandokpa yade haibasu khangan gadabani haikhe nongmai gari hundoklam laga chenkhre torbung bangla da ngarang numidang pung 10 minute 13 rom tarakpada motorcycle tongduna lakpa miyoi anina manak aduai da gari semduna leiramba kangbu amada nongmaina kaplura haibage wahug da khut thongna rakpadage miyoi ani du makoina tonglakpag motorcycle amasung nongmai hundoklam laga chenkhre haire ngarang numidangi thokdok adugi matangda torbung dage sarahanbi kaubi nupi amana paumi singda hai laikai adu da gari yadaduna semlaga leiringai da motorcycle tongduna lakpa tribal manba miyoi anina karigi headlight thajilaga thamlibano haina hanglakhe maduga loinana nakhoi nongmaina kaptuna halura haina kihalakhe makhoi gi wahi khonpham madu hauktabadage gari semduna leiramba aduna makhoi ani adubu gari dagi singthakhe kaina thangda makhoi na pairakpa 9mm gi pistol aduga motorcycle aduga hundoklam laga senkhe makhoi na hundoklam ba motorcycle adugi registration number MN01L8505 ne makhoi dagi mulhauba 9mm gi pistol adu Vereta company gi ne kapa yariba maru ahum yauramme kaina thangda miyam hawraklaga makhoi dagi mulhauba nongmai amasung gari adu Kumbi Assembly Constituency gi torbung JP ge Phawak Chau Ikhai police station da sinanaba chatkhe adubu mafam aduda mathau tawramba police personnel singna mafam adu police station natte maram aduna Moirang police station da oina sinabi yu hairakhe tungda miyamna nongmai amasung gari adu Moirang police station da sinakhre mafam adu ki miyamna paumi singda haikhe Phawak Chau Ikhai da police station leire hairaga mapung phaba police station ohendavana miyamna khudong chadaba thokal lei maram aduna chief minister Nongthongmam Birenna mafam adu ki police station ase mapung phaba ohenbiyo asigumba thokdok asi mamangda su kayara khana thokiba laikhre ngarangi thokdok aduna amukka hena khunja singda mipaiba pokhal lei ngasi paumi singa unaba du da torbung gram panchayat ki Phawak Chau Ikhai gi manung da leiba social welfare club torbung bangla
LA, BA Club amadi Torbung United Club amadi GP asigi Ward number 6 ki member Manglembi amadi Jila Parishad ki nominee Mutum Bir Chandra su saruk yaki haire. Sajiwat Jail ge additional SP suspend tawkre. Manipur Central Jail Sajiwa ge Superintendent in charge oina thau puramba additional Superintendent S Tauthang thabaktagi suspend tawkre. Manipur Lenga ki Home Department ki Deputy Secretary Dr. T.H. Charanjit na ngarang thokiba order amagi matungin na additional SP S Tauthang asi Civil Service Conduct Rules 1965 ki Rule 10 Clause 1 Subclause A gi makada khudaktagi suspend tawbani haire. Mahaki suspension da laringai matam asida Imphal thadokuna satkiba yaroi karigumba tangai fadaba hiramdagi Imphal thadokadaba oirabasu mari lainaba authority dagi mangjauna ayaba lawgadabani haire thajaba yaba mafamdagi phangba pawgi matungina additional SP S Tauthang suspend tawduna thamliba ase jail dagi prisoner sing thadokpagi matangda police department ta matam sana paw pidi haibagi damak inquiry sathabagi oiba yai haire. Chief Minister da lale haijakre Facebook group ama oiriba Jingbalpa Lamhilda Thangboy Baite Kauba Miyoy Amana CMN Birenda Kuki Purupki P in Biroidavane in Biramliba Made Kudol Tamlamba Lairabade CNA Myanmar na capital punishment pigani haina Tagalakibadu Ngasi CM da Soikre haina Sengdorokle Manipur Miyam Amade Chin National Army Mayamna Ngakpiyo Matung Manawa Sigumba Tavagasi Tauraroy Karigumba Tauba Tarabade Sibagi Serak Pibi Haina Mahang na Haijarakle Miyam na Ngakpiyo Haire Village Chief Masano Pathok pa na hatkivane Cycle Police Station na kuwan badalaiba Namphai Village ki Chief Jilhem Khongsaibu tha asigi taruki numidang pung 13 kuntra rom taba matamda nungmay na kaptu na hatpada sena bani haina police na farba miyoy ahum Village Chief asigi Masano Pathok pangakta wairamlay single barrel ahum ama supagat pangamlay makoy ahum buwahang pahong chathavada makoy na karigidamag Jilhem Khongsai hatpano haibadu haujik phawbagi oinadi sabsaba haidu uhaiba yadre Thigat pagi thabakan na chathare makoy ahumang Jilhem Khongsai gi machil manaw ngaktane village Chief oibagi matangda imung manunggi yanabalay haiba khangba ngamlay Namphai village ki asengba chief oigadabade makoy imung manungdagi atopa miyoy amana oigadabane adubu oigadoriba miyoy adu sahi tarilom da ngairiba ngang oibana Jilhem da caretaker oina puhanbani haiba si fawbade khangba ngamlay haina ADGP na makatakhe RIMS campus da protest tawbagi case lawkhatkre RIMS Hospital gi X-ray technician amana ngaha numidang MMW ogi advisor Abdullah Phundray Mayumbu itaba makai phurubagi damak RIMS authority na technician Samrendrabu thabaktagi suspend tawkre amaromda ngaha numidang gi thokdokadubu yaningdaba phongdokpo oina pangal nupi amasung nupa kaya marumna ngarang RIMS Hospital da sangsilaglaga mob sagalakpa amasung hospital gi thabak thoramda akaiba pibagi damak Lamphel Police Station na su moto case ama lawkhatkre RIMS Hospital da ngahan atheng bada thokiba thokdok adugi matangda Abdullah Phundray Mayumna social media da phongdorokpa matungin na mahak ngahan masenupa anaba puraga hospital asigi casualty da layeng ba lakibane matamdu da x-ray technician aduna pangal ni hairaga khut tharaki haina maral siri hospital asi pangal ge yaugda bara haibana chingba wafam kaya marum social media da phongdoroke madugi matung tarakbada ngarang pangal nupi nupa mayamna RIMS Hospital gi OPD gi ticket thariba counter sing thingjinke anaba layeng ba lakpa sing makoina tanthoke makoy na sathagi by action adu social media da live oina thadorokhe police tagi phangba pauna hai technician adu ngaha numidang police na fare maramadu na makataba irang sagatana ba police na Abdullah Phundray Mayum amasung mahakalakmina ba singda khangan kiba laike madumaktada ngarang amung irang hawroktuna hospital gi thabak thoram kaya da akaiba pikhiba na maram oiraga sakhangdaba mob sagatpa sing adu gi mathakta FIR lokhatpane police na faraba N Samrendra ngarang court putoklaba matungda bail da thadokre RIMS ki employee amana pausi asida hai mara leire hairiba technician aduna anaba layeng ba lakpa miyoy amada nahak pangal ni haiduna hekta makhut thai habasi thajaningai oide khut thadringai gi mamang da karigumba wafam kharadi soidana ngangnaramgane corporator oina thika tawramba GG Rongmai fare mayor GG Rongmai na sel lokthokre haiba aran bane Imphal Municipal Corporation IMC gi corporator oina contractor oina su thabak tawrami haiba gi maralda Ward number 1 gi corporator Gangmai Gaidon Rongmai police na fare Gangmai Gaidon na thabak sudana sel lokthokre haina MLA Khumuksam Joykisana maral sirakibadu yumpham yaudabani haina IMC gi caretaker mayor L Lokesor na phongdokre police tagi phangba pawa man hai Imphal Municipal Corporation gi ward number 1 gi corporator Gangmai Gaidon Rongmai ngarang ayuk
पुलिस तकी फंगवा पाव मन हाई इम्फाल म्युनिसिपल कॉर्पोरेशन की वार्ड नंबर 1 की कॉर्पोरेटर गांगमई गाइडोन रोंगमई ngarang ayuk pung 10 ni furom taba matamda city police ki team amana nawremthong area dagi phagatkhibane mahakna IMC ki corporator oina contractor oidaga thabak toramba amasung sasinaba document sing sizinabagi maralda mahaki mathakta wakat ama lakpadagi mahak pu phakhibane mahaki mathakta FIR number 63 clause 6 of 2022 CTPS US 406/468/471/420 IPC lokhatpaga loinana thizinba hokre haire Amarom da GG Rongmai gi wathok asiga mari leinana Imphal Municipal Corporation ki office ta pangthokpa paugi mifam amada corporation asigi caretaker mayor L Lokesor na hai MLA khumuk cham joy kisen na GG Rongmai na IMC ki senpham lana sesin aduna sel lokthokre hairi ba se yumpham yaudabane IMC da lakli ba senpham asi 15 suba finance ke tight fund gi lupa crore 9 ga lakh ahum lising yangkhai ma thoi chani go humpun taret ki senpham lakhe masida chada kun manga gi senfam municipal level gi oina lupa crore aniga lising marfu taret chani pan ga taret yaure loina na lupa crore taru lakh aniga lising humpum doi chamri go humpu asina ward amamam da lakh kun gani thoi lising kuntra ga mathoi chamapan marfu gi chang da pithana ba paikhat pane senfam asigi manung da pukri gi retaining wall da lupa lakh tara mathoi lising tara ga manga chamapan marfu dra thadakhe masigi manung da GST amasung agency charge kakhraga lupa lakh 9 lom contractor da phange lemhori ba lupa lakh taraga mathoi lising taraga manga chamapan marfu dra asina ward khudinge twin dustbin khinbada GK plastic industry hariba agency asina supply tawraga khinbagi thabak chathare lupa crore tara thabak sudana lawkhre haikiba du maram chada bane gaidon gi asoiba se corporator oiraga contractor su oiramba loinana mahaki se changda sasinaba kaya yauramba se mahaki asoibane gaidon rongmai na GG rongmai haina ming onthoklaga contractor oina thabak toramba se mahaki asoibane gaidon rongmai bu mayor na lokthokadabani haina MLA na phongdokiba du committee na warep ama lauraga mayor na madu mari leinaba authority da se tharaba matungda action lokhatchagadabane GG rongmai na ward 27 da thabak sudana sel kaithokre hairiba se mahakna contract lauriba se ward 23-24 romda ne GG Rongmai na thabak sudana sel lokthokre hairiba si aran bane mahaki mathakte inquiry sa thaba hore committee na ward ta inspection sa thare ward number 1 da chalaga yengba matamda pukri gi retaining wall phajana chalamba thengnakhe adum oina mak pakte lamgi chayena ba lai haiduna tawram khide amrut ki pak asi state share puthokpi dana laire ward ta thabak sudaba lairam labasu committee asina yengsilaga mentionana ba honare hiram asigi matang da thijiliba committee na ngarang engineering section ge miyoi sing machin hangkhre police housing corporation da che thaduna hangbada GG rongmai haiba contractor laite gangmai gaidon rongmai kauba contractor di lai haiduna phongdorok pa laikhre mahakna suramba thabak sing asi atopa contractor amada suraga loisilhangani haikhe aroi bada tabiri bapum namak pu thagat chari